अहानबदा मरुइबा पाउ ngasi gi mirolna afaba tunglamchat ama thamlamba yamnamang mathau tai haina chief minister Nongthongmam Birena phongdokre lambi da thokpa accident gi chang khara makhai hantharakriba ase miyamda road safety gi wakhalon leinarakpa amasung masigi matangda khangnarakpanani haina Manipur lenga ki transport minister Khasim Bashumna phongdorakli Uttarakhand chathariba kuntranipan suba national games ta Manipur gi Vindhyarani na weightlifting masanada anoba national record thamba ngamkhre games asida Manipur na gold medal 9 yauna apunba medal 18 loduna medal tally da mangjil tharaga chatli